ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯌꯥꯝ ꯀꯟꯅ ꯅꯨꯡꯁꯤꯔꯨꯕ, ꯉꯥꯎꯔꯨꯕ ꯌꯥꯎꯈ꯭ꯔꯕ, ꯃꯗꯨꯅ ꯅꯪꯅ ꯋꯥꯔꯅꯤꯡ ꯁꯥꯏꯟꯁ ꯃꯌꯥꯝ ꯑꯃ ꯊꯑꯣꯏꯔꯨꯗꯕ, ꯑꯗꯨꯗꯒꯤꯗꯤ ꯊꯃꯣꯏ ꯀꯥꯏꯕ, ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯗꯨꯒꯤ ꯐꯤꯚꯝꯗꯣ ꯊꯦꯡꯅꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯤ ꯍꯥꯏꯔꯗꯤ, ꯃꯔꯨꯑꯣꯏꯕ ꯁꯥꯏꯟ 5 ꯂꯩ ꯅꯪꯅ ꯋꯥꯈꯜ ꯈꯟꯊꯒꯗꯕ ꯅꯨꯡꯁꯤꯕꯗ ꯂꯨꯞꯇ꯭ꯔꯤꯉꯩꯗ, ꯁꯥꯏꯟ ꯈꯔ ꯅꯪꯅ ꯈꯥꯡꯕ ꯋꯥꯔꯒꯗꯕ ꯆꯩꯅꯥ ꯃꯌꯥꯝꯗꯒꯤ ꯉꯥꯛꯊꯣꯛꯄꯤꯒꯗꯕ ꯑꯃꯗꯤ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯜꯗꯤ ꯑꯣꯏꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯁꯦꯝꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕ꯫ ꯑꯗꯨꯅ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ, ꯃꯔꯝꯗꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯅꯨꯡ ꯍꯨꯠꯅ ꯈꯪꯗꯣꯛꯃꯤꯟꯅꯁꯤ ꯅꯨꯡꯁꯤꯕꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯁꯤ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯊꯥꯖꯧ, ꯅꯪꯅ ꯃꯁꯤꯗꯤ ꯃꯤꯁ ꯇꯧꯅꯤꯡꯉꯣꯏ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯏꯃꯣꯁꯟꯁ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯃꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯕ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯕꯨ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥ ꯏꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕꯒꯨꯝ ꯐꯥꯎꯍꯜꯂꯤ, ꯑꯗꯨꯕꯨ ꯃꯁꯤꯅꯁꯨ ꯑꯩꯈꯣꯏꯕꯨ ꯑꯃꯝꯕ ꯑꯋꯥꯕ ꯐꯤꯚꯝꯗ ꯇꯥꯍꯜꯂꯤ꯫ ꯁꯥꯏꯀꯣꯂꯣꯖꯤꯁ ꯗꯣꯛꯇꯔ ꯒꯣꯠꯃꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯂꯦꯁꯟꯁꯤꯞꯈꯩꯁꯦ ꯑꯅꯝꯕ ꯃꯥꯏ ꯄꯥꯛꯇꯦ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕꯗ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯂꯨꯞꯄꯤꯉꯩꯗ ꯉꯜꯂꯤꯉꯩꯒꯤ ꯋꯥꯔꯅꯤꯡ ꯁꯥꯏꯟꯁ ꯊꯑꯣꯏꯔꯨꯗꯦ꯫ ꯑꯗꯨꯅ ꯋꯥꯈꯜ ꯈꯟꯊꯗꯅ ꯅꯨꯡꯁꯤꯕꯒꯤ ꯏꯄꯥꯛꯇꯨꯗ ꯆꯣꯡꯖꯟꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯑꯦꯇꯦꯟꯁꯟ ꯄꯤꯐꯝ ꯊꯣꯛꯄ ꯁꯥꯏꯟ 5ꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯁꯤ꯫ ꯃꯁꯤꯒꯤ ꯁꯥꯏꯟ 5ꯁꯤ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯃꯔꯨ ꯑꯣꯏꯗꯕ ꯇꯤꯞꯁ ꯅꯠꯇꯦ, ꯃꯁꯤꯗꯤ ꯁꯥꯏꯀꯣꯂꯣꯖꯤ ꯑꯃꯗꯤ ꯑꯁꯦꯡꯕ ꯄꯨꯟꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯅ ꯕꯦꯛ ꯇꯧꯔꯕꯅꯤ꯫ ꯑꯍꯥꯟꯕ ꯁꯥꯏꯟꯗꯤ ꯏꯃꯣꯁꯅꯦꯜ ꯑꯦꯚꯦꯂꯦꯕꯤꯂꯤꯇꯤ꯫ ꯏꯃꯣꯁꯅꯦꯜ ꯑꯦꯚꯦꯂꯦꯕꯤꯂꯤꯇꯤ ꯍꯥꯟꯅ ꯍꯧꯔꯁꯤ꯫ ꯃꯔꯨꯞ ꯃꯌꯥꯝ, ꯅꯁꯥ ꯅꯊꯟꯗ ꯋꯥꯍꯪ ꯍꯪꯖꯧ, ꯃꯁꯤꯒꯤ ꯃꯤꯁꯦ ꯇꯁꯦꯡꯅ ꯅꯪꯒ ꯃꯔꯤ ꯂꯩꯅꯕꯒꯤ ꯔꯦꯗꯤ ꯑꯣꯏꯔꯕ꯭ꯔꯥ? ꯇꯁꯦꯡꯅ ꯅꯪꯒ ꯅꯨꯡ ꯌꯧꯅ ꯄꯨꯛꯅꯤꯡꯒꯤ ꯃꯔꯤ ꯊꯝꯕꯒꯤ ꯔꯦꯗꯤ ꯑꯣꯏꯔꯕ꯭ꯔꯥ? ꯃꯔꯝꯗꯤ ꯁ꯭ꯇꯗꯤꯁ ꯈꯔꯅ ꯇꯥꯛꯏ ꯑꯗꯨꯗꯤ ꯄꯨꯛꯅꯤꯡꯒꯤ ꯂꯦꯚꯦꯜꯗ ꯀꯅꯦꯛꯁꯟ ꯂꯩꯇꯕꯁꯤꯅ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯀꯥꯏꯊꯔꯛꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯃꯅꯤ꯫ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ, ꯑꯦꯗꯥꯝꯅ ꯁꯦꯔꯥꯗ ꯉꯥꯎꯏ, ꯑꯗꯨꯒ ꯁꯦꯔꯥꯁꯦ ꯎꯕꯗ ꯄꯔꯐꯦꯛ ꯑꯣꯏꯕ ꯃꯥꯜꯂꯝꯃꯤ ꯑꯦꯗꯥꯝꯅ꯫ ꯁꯦꯔꯥꯁꯦ ꯃꯥꯒꯤ ꯑꯦꯛꯁꯀꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛꯐꯥꯎ ꯂꯨꯞꯄꯤ ꯈꯪꯂꯛꯇ꯭ꯔꯤꯐꯥꯎꯗ꯫ ꯑꯦꯗꯥꯝꯅ ꯁꯥꯏꯟ ꯃꯌꯥꯝ ꯑꯃ ꯊꯑꯣꯏꯔꯨꯗꯦ, ꯑꯗꯨꯅ ꯊꯃꯣꯏ ꯀꯥꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯅ ꯑꯦꯗꯥꯝꯗꯧꯅ ꯇꯧꯅꯨ, ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯤꯌꯨ ꯅꯉꯣꯟꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯅ ꯄꯤꯕ ꯉꯝꯕ꯫ ꯁꯥꯏꯟ 2. ꯃꯊꯪꯒꯤꯁꯤꯗꯤ ꯀꯟꯁꯤꯁꯇꯦꯟꯁꯤꯅꯤ꯫ ꯃꯈꯣꯏꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯍꯥꯏꯗꯣꯔꯛꯄ ꯋꯥꯍꯩꯗꯣ ꯃꯈꯣꯏꯒꯤ ꯇꯧꯊꯣꯔꯛꯄꯒ ꯆꯥꯟꯅꯕ꯭ꯔꯥ? ꯁꯥꯏꯀꯣꯂꯣꯖꯤꯅ ꯍꯥꯏ ꯑꯗꯨꯗꯤ ꯊꯥꯖꯕ ꯍꯥꯏꯕꯁꯤ ꯁꯦꯝꯃꯤ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯂꯝꯆꯠꯇꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯡ ꯅꯥꯏꯔꯗꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯔꯕ ꯐꯣꯟ ꯇꯧꯔꯛꯀꯅꯤꯅ, ꯑꯗꯨꯕꯨ ꯀꯩꯗꯧꯅꯨꯡꯗ ꯁꯨꯡꯇꯧ ꯇꯧꯔꯛꯇ꯭ꯔꯕ, ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯇꯧꯊꯣꯔꯛꯄ ꯄꯨꯛꯅꯤꯡꯗꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯏ ꯍꯥꯏꯔꯕ, ꯃꯁꯤ ꯋꯥꯔꯅꯤꯡ ꯁꯥꯏꯟ ꯑꯃꯅꯤ꯫ ꯈꯜꯂꯨ, ꯅꯪꯅ ꯇꯨꯔꯦꯜ ꯂꯥꯟꯅꯕ ꯊꯣꯡ ꯑꯃꯗ ꯊꯥꯖꯕ ꯊꯝꯕ ꯉꯝꯒꯗ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗꯅ ꯅꯪꯒꯤ ꯑꯔꯨꯝꯕ ꯋꯦꯠꯇꯣ ꯄꯨꯕ ꯉꯝꯕ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗꯅ ꯄꯨꯕ ꯉꯝꯗꯕ꯫ ꯅꯨꯡꯁꯤꯕꯁꯨ ꯁꯤꯒ ꯈꯦꯠꯅꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯦꯡꯉꯨ, ꯅꯪꯒꯤꯗꯃꯛ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯒꯗꯕ꯫ ꯁꯥꯏꯟ 3. ꯍꯧꯖꯤꯛ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯔꯁꯤ ꯚꯦꯜꯌꯨꯁ ꯑꯃꯗꯤ ꯒꯣꯜꯁ ꯁꯦꯌꯔ ꯇꯧꯕꯒꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯅꯈꯣꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯀꯦꯃꯤꯁꯇ꯭ꯔꯤ ꯈꯛꯀꯤ ꯅꯠꯇꯦ, ꯃꯁꯤꯗꯤ ꯋꯥꯈꯜ ꯃꯥꯟꯅꯕꯒꯤꯁꯨꯅꯤ꯫ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ, ꯅꯪꯅ ꯃꯪꯂꯥꯟ ꯁꯥꯒꯠꯂꯕ ꯁꯪꯁꯥꯔ ꯁꯤꯟ ꯊꯨꯡꯅ ꯀꯣꯏꯕ ꯆꯠꯄꯒꯤ, ꯑꯗꯨꯒ ꯃꯥꯅ ꯂꯥꯏꯐꯇꯣ ꯁꯦꯇꯜ ꯇꯧꯅꯤꯡꯉꯕ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯇꯨꯡꯗ ꯌꯦꯠꯅꯕ ꯌꯥꯅꯗꯕ ꯑꯣꯏꯔꯛꯄꯒꯤ ꯆꯥꯟꯁ ꯂꯩꯇ꯭ꯔꯥ? ꯒꯣꯠꯃꯦꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯔꯤꯁꯥꯔꯆꯅ ꯇꯥꯛꯏ ꯑꯗꯨꯗꯤ ꯚꯦꯜꯌꯨꯁ ꯃꯥꯟꯅꯕ ꯀꯄꯜꯁꯈꯩꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯂꯤ꯫ ꯑꯗꯨꯅ ꯉꯟꯇꯥꯅ ꯁꯤꯒꯤ ꯑꯀꯟꯕ ꯋꯥꯍꯪꯁꯤ ꯍꯪꯍꯧ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯈꯪꯍꯧꯕꯅ ꯍꯦꯟꯅ ꯐꯅꯤ ꯇꯨꯡꯗ ꯅꯤꯡꯍꯟꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ꯫ ꯁꯥꯏꯟ 4. ꯃꯁꯤꯗꯤ ꯑꯆꯧꯕ ꯁꯥꯏꯟ ꯑꯃꯅꯤ꯫ ꯃꯈꯣꯏꯅ ꯀꯔꯝ ꯍꯥꯏꯅ ꯌꯦꯠꯅꯕ ꯌꯥꯅꯗꯕ ꯍꯦꯟꯗꯜ ꯇꯧꯒꯦ ꯍꯥꯏꯕ꯫ ꯃꯈꯣꯏꯅ ꯐꯣꯡꯅ ꯅꯪꯒ ꯌꯦꯠꯅꯔꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯕ ꯍꯣꯠꯅꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯊꯃꯣꯏꯅꯨꯡꯗ ꯐꯨꯝꯖꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯟꯗꯨꯅ ꯃꯥꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ꯭ꯔꯥ? ꯔꯤꯂꯦꯁꯟꯁꯤꯞ ꯑꯦꯛꯁꯄꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯠꯅꯕ, ꯈꯠꯅ ꯆꯩꯅꯕꯒꯤ ꯌꯥꯅꯕ ꯄꯨꯔꯛꯄꯅ ꯃꯔꯨꯑꯣꯏꯕ ꯃꯆꯥꯛꯅꯤ,
ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯃꯥꯏ ꯄꯥꯛꯄꯒꯤ ꯑꯩ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯀꯦ ꯑꯦꯂꯦꯛꯁ ꯑꯃꯗꯤ ꯖꯦꯃꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯗꯨ ꯄꯔꯐꯦꯛ ꯑꯣꯏꯅ ꯎꯏ ꯃꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯈꯠꯅꯗ꯭ꯔꯤꯐꯥꯎꯒꯤ ꯃꯇꯥꯡꯗꯤ ꯖꯦꯃꯤꯅ ꯈꯠꯅꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯦꯂꯦꯛꯁꯀ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯦꯂꯦꯛꯁꯅ ꯇꯥꯕꯤꯈꯤꯗꯦ ꯑꯁꯨꯝꯅ ꯁꯨꯝ ꯆꯠꯊꯔꯛꯄꯗꯨꯅ ꯃꯈꯣꯏꯕꯥꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯀꯥꯏꯔꯦ ꯑꯗꯨꯅ ꯊꯧꯑꯣꯏꯗꯕ ꯇꯧꯒꯅꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯔꯝ ꯍꯥꯏꯅ ꯌꯥꯅꯗꯕ ꯍꯦꯟꯗꯜ ꯇꯧꯒꯦ ꯍꯥꯏꯕ ꯁꯥꯏꯟ 5 ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯁꯤ ꯅꯁꯥꯕꯨ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁꯀꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯅꯨꯡꯁꯤꯕꯗ ꯋꯥꯈꯜ ꯂꯨꯞꯇ꯭ꯔꯤꯉꯩꯗ ꯅꯁꯥꯅꯊꯟꯗ ꯋꯥꯍꯪ ꯍꯪꯖꯧ ꯏꯁꯥꯕꯨ ꯃꯔꯥꯡ ꯀꯥꯏꯅ ꯑꯩꯅ ꯅꯨꯡꯁꯤꯖꯕ꯭ꯔꯥ ꯕꯥꯎꯟꯗꯔꯤ ꯁꯦꯝꯅꯕ ꯑꯃꯗꯤ ꯁꯤꯒꯤ ꯃꯤꯁꯦ ꯑꯩꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁꯄꯨ ꯔꯦꯁꯄꯦꯛ ꯇꯧꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯍꯦꯜꯗꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯍꯥꯏꯕꯁꯦ ꯃꯄꯨꯡ ꯐꯥꯔꯕ ꯃꯤ ꯑꯅꯤꯅ ꯄꯨꯟꯕꯗ ꯌꯨꯝꯐꯝ ꯑꯣꯏ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯃꯤ ꯑꯅꯤꯅ ꯑꯃꯅ ꯑꯃꯕꯨ ꯃꯄꯨꯡ ꯐꯥꯍꯟꯅꯕ ꯇ꯭ꯔꯥꯏ ꯇꯧꯕꯗ ꯅꯠꯇꯦ ꯁꯤꯅ ꯍꯥꯏꯕꯗꯤ ꯏꯁꯥꯕꯨ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩꯗ ꯃꯥꯕꯨ ꯅꯪꯅ ꯀꯔꯝ ꯍꯥꯏꯅ ꯃꯄꯨꯡ ꯐꯥꯍꯟꯗꯣꯏꯅꯣ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯦ ꯁꯥꯏꯟ 5 ꯅꯪꯅ ꯈꯪꯒꯗꯕ ꯅꯨꯡꯁꯤꯕꯗ ꯂꯨꯞꯇ꯭ꯔꯤꯉꯩꯗ ꯅꯨꯡꯁꯤꯕꯁꯤ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯕꯨ ꯃꯁꯤ ꯆꯣꯏꯁ ꯑꯃꯁꯨꯅꯤ ꯑꯗꯨꯅ ꯂꯧꯁꯤꯡ ꯂꯩꯅ ꯆꯨꯁ ꯇꯧ ꯃꯗꯨꯅ ꯅꯪꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯃꯌꯥꯝ ꯑꯃꯗꯒꯤ ꯉꯥꯛꯊꯣꯛꯀꯅꯤ